India ki maru oiba military installation singda Pakistan na Chatharakhiba drone namadi missile attack sing India na Mai Pakna Neutralize Touba Ngamkhre India da LANSHILLAKNABA HOTNARAMBA kaya BSF na NGAKTHOKPA Ngamkhre Hindustan Times ki report amana hai India amasung Pakistan na niki marakto ungkhatnaba gi chang hengalakpaga loinena Pakistan na Jammu amasung Pathankot yaw na maru oiba military site singda Chatharakhiba drone amasung missile attack sing da India na Mai Pakna Neutralize Touki Manaba attack sing lebak asigi awang amasung nongchup thangba maikay da layriba tongan mamafam sing dasu Chathanaba hotnarakhi hairi Defense Ministry na extra thagalakpa post amana hai Jammu Pathankot amadi Udhampur yauna border area nakpa mafam singda layriba India ge military station singda Pakistan na target tawrakhi adomai namak India na kinetic amasung non kinetic capabilities sing sizinaduna Mai Pakna Neutralize Touba Ngamkhre hauzik fawgi oina thaudok aduda asok apan amata yawkhide hainasu post aduna makhatari Jerak asida terroristing oirangbani chingnaba kaya Jammu amsung Kashmir ge Samba district Narol international border lanchinduna sanglaknaba hotnarambadagi border security force na thingba ngamkhre hairi bawasna makhata na hai ngasayu anganbadasu Pakistan na Poonch Rajouri Uri amadi Chowkiwal Kupwara gi line of control da akanba selling Chatharakhi maduda Uri amasung Chowkiwal Kupwara da leiba yum kaya amang ata thokhibaga loinena Uri da micham nupi ama laikhidre hairi